Akasvani Imphal Chitrabhanu Chitrabhanu na pau pazari ahan pada maru eba pau Manipur tangkak ani thong na pangthokodoriba Rajya Vidhan Sabha Mikhal gi vote khombagi thabakang khadakle Pradhan Mantri Narendra Modi yauna Rashtriya Dol singi luchingba kya Manipur laktuna vote khonggodori Takak amakhaktang da Mikhal pangthokliba Punjab Vidhan Sabha amasung Uttar Pradesh Vidhan Sabha gi ahumsuba tangkak ki Mikhal gi vote hojik thadanari amasung Madhya Pradesh da Malyam da maming chatlaba Khajuraho Dance Festival ngasidagi horagani Lebas da Omicron variant lakpati ki COVID-19 ka anoba case hangalagli basi yenglaga ekoi pumnamang na checks ni minasi chehi tara manga digi na tara nipan faubugi manung da leba angang sing yauna vaccine kapa yarba miyoy sing na atuba matamda vaccine ki dose na kapthok piyu amasung atupa miyoy sing busu vaccine kapa da mating pangbiyu laiset astig ngakthong na ba face mask upiyu foot taruki social distancing thambiyu mai mit sing na tathok piyu khutsa sing na hamdok piyu COVID-19 amari laina ba I pau sing damak National Helpline number sing na 0112397846 amasung 1075 ta aduga Manipur gi helpline number na 0385241166 amasung 1800345381 phone tobiyu Hauzik mapung iba pau Manipur tangkak ani thong na pangthokodoriba Rajya Vidhan Sabha Mikhal gi vote khombagi thabak angkalakle Rashtriya Dol gi saknaraba luchingba kaya rajya asida laktuna makhoi gi dol gi mirep singi damakta vote khomlari Pradhan Mantri Narendra Modi na lekpak pokpo numitta Imphal da laktuna BJP gi vote khomgodori mangni Imphal gi luwang samam da pangthokpa miyang gi meeting da wa ngangani Congress luchingba Rahul Gandhi su hayeng Imphal da laktuna vote khomgodori Kendra gi Mantri Singh Griha Mantri Amit Saha Sarvananda Sonowal Road Transport amasung Highways Mantri Nitin Gadkari na chingbasu Manipur da laktuna vote khomlagadori Pradhan Mantri gi khongchit asi yenglaga mifam pangthokphomgi kilometer manga na konba mafam singda drone paibe yaroi hairi Rajya Vidhan Sabha gi ahan batangka ki Mikhal gi vote tha sigi kongini panda aduga anishiba tangka ki na mathang thagi manga da thadanagani vote masing March tara da thigani Imphal West Zilla da Mikhal niyam chumna pangthokpa ngamnabagi dama zilla asigi manungda hangadoriba polling station chonga kuntra mak wave casting tawragani zilla asigi district election officer TH Kiran Kumar na pawmisinga unabada hai Imphal West Zilla gi manungda leiriba Vidhan Sabha kendra tarahumdoi da punna mirep yankai mangana lamba thengnagani masigi manungda nupi mirep taruk yauri zilla asigi oina vulnerable polling station chama humpuni pan leiri aduga polling station tarahumdoi na critical oiba polling station ni haina khangdokle Mahang na hai Mikhal asijasi nagadaba EVM amasung VVPAT sing commission tawraba matungda sil tawduna strong room da thamkhre Manipur ngarang COVID ki anoba case humpuni toy thainakhi aduga COVID ki anaba humpuni toy na naba fakhi COVID positive oiba miyoy mari lekhide Rajya se da hoji COVID-19 na naba farapagi changchada marfudra tare dasmik mapan taruk yore housing active case chatu marfuhumdoi leiri maras da Rajya se da hoji fawada COVID vaccine dose lak Kuntaruk lising humputare chonga nifun nipan kakre masig manungda hanba dose lak tara mari lising marfutara nipan chahu marfudra nipan anishuba dose na lak tara humdoi lising tara humdoi chatu kuntaruk ni aduga precaution dose na lising yankai manga chonga kun mari ni National Science Day lising ani kun nitoy amasung nomog oba National Seminar ama hozik Imphal gi Oriental College ta pangthokle seminar sigi hiramdi Integrated Approach in Science and Technology for a Sustainable Future habasini seminar si college sigi Physics Department nishin bani Manipur gi chote fruki law lokpa matung khwaidi gi chabu kumhai Iman puinga se haunubi matung ina lamlang huipu chote kulda loshilagani kumai asi tha sigi taramari degi hauna chatharak bani Tabiriba Pawasi Akasvani Imphal Legini Tangkak amakaknang da Mikhal pangthokliba Punjab Vidhan Sabha amadi Uttar Pradesh Vidhan Sabha gi ahumsuba tangka ki Mikhal gi vote hauzik thadanari vote hada bahobagi ahan ba pung ani fawada Uttar Pradesh sa chada nipan dasmik ama manga aduga Punjab na chada mari dasmik nipan sinogi changda vote thadanaki Uttar Pradesh ta tangkak asita jila tara tarugi Vidhan Sabha kendra yankai mapanda vote thadanari
Tangkak amakang mikhal pangthok liba Punjab ki sungasi Vidhan Sabha Kendra chama 13 maki vote thadanari. Punjab Vidhan Sabha mikhal amadi Uttar Pradesh Vidhan Sabha mikhal gi ahum suba tangkak asida voter singna hainingna thoroktuna vote thadanaba Pradhan Mantri Narendra Modi na appeal tawri. Twitter da thaga pawarolda Sri Modi na miya maru ena naharol singna makhogi mamal yamlaba vote thadanaba hairi. Uttar Pradesh Vidhan Sabha gi ahum suba tangkak asida nupi mirek marfudra taret yauna punna mirek chatur kuntaret na lamba taunari tangkak asigi apunba voter masingna koti ani lak tara tarukni tangkak asida punna polling station lising kun manga chatur marfudra mari hangdokle. Madhya Pradesh da Malayanda maming chalaba Khajuraho Dance Festival ngasidegi hauragani cheyol ama chumna chakthagada festival asi tha sigi kuntarukta lushingani Akasvani Bhopal Paumin Hai Festival asida leba asigi amadi mapalamgi maming leraba artist kaya na saruk yagani Festival asi malamgi heritage site ama oriba maming leraba Khajuraho laisang singi manakta pangthokani Masida leba asigi Sanskriti gi inakulaba macha oriba jagoi makal sing utpagalone na kala amadi yengba yaraba phajaba mafam sing utpaga mela sing su pangthokani Festival asida lising ani taramapan kun amasung lising ani kun konmato gi oina saknaraba dancer singda National Kalidas Award su yentokani Rashtrapati Ramnath Kovind numinini gi Orisha kungchata ngasi puri da thungkhre mahana hayeng Gauriya Sampradaya lingkhalamba Srila Bhakti Siddhanta Saraswati Goswami Prabhupadagi Chamyangkhe Subama Pokuman Ningsing Thoromda Athoib Atiti Oina Yaugani Rashtrapati na Puri de Hektumbaga Malayanda Maming Lebra Sri Jagannath Laishang da Chatkina Lai Khurumki Rashtrapati Khongsa Adugi Yanglaga Purida Akan Bangaksal Thawrang Paikhatle Arunachal Pradesh amasung Mizoram na mapung phaba raja oikiba numit asida ngasi Rashtrapati Ramnath Kovind na raja sing adugi miyamda nungaiba phongdokre Twitter da thaga pawarolda Sri Kovind na hai raja anima asi mahosagi oiba phajaba amadi inakulaba Sanskriti ki machak sing leiba raja singi raja animang na chakhotpagi lambida kumangyang na changsin bagalolena mahosagi khusenga nungsisana na leminagani habigi thajaba mahangna phongdoki Uparashtrapati M. Venkaiah Naidu amasung Pradhan Mantri Narendra Modi nasu raja sing asigi miyamda nungaiba phongdokle Gujarat Sarkar na raja atuda ozagi awat paleribadu kohannabugidamag sarkar gi amadi grant fanglaba primary school singi oiba visiting teacher listing tara hamna na bawarep laure raja tuda hayengdigi hogduna offline class sathagadoriba adugi mangoina na warep basi lawkibani ahang mafam sing mensinabugidamag sarkar na lupa kodi tara makhai khai thogle Varana Yumbu Ordina Lising and Kumdoigi International Olympic Committee IOC gi mifam Mumbai da pangthok lagani lising machama parmarpum doida New Delhi da pangthok kiba IOC gi mifam adugi tungda handagi asina Bharat na mifam asibu Yumbu Ordina pangthok pa anirak subani Beijing da pangthok kiba IOC gi chama kuntrama pan suba mifam da Bharat na lamba yautna lising ni kulundoigi mifam gi Yumbu Ordina na ba khodong chaba phangkibani Pradhan Mantri Narendra Modi na Bharat na lising ni kulundoigi IOC gi mifam bu Yumbu oiba phangbada nungaiba phongdokre Lebasi da hoji fawada COVID ki vaccine dose ko ti chama humbudra mangal la kuntra tere ki matak ta kakre Haksel Mantraloy ni hai ngarang kakta da vaccine dose la kuntra lising marfu mato hena kapki Lebasi da hoji COVID-19 na naba parapiki changcha da marhudra nipan dasmik ani nipan yaure Hauki ba pung kumri da COVID ki anaba lising nifu nipan gi matak ta naba phakiba galonena hoji fawada laina asigi naba phakiba mi gi masing koti mari la kun lising marfu gataru Chahum marfu humdo shukre Hauki ba pung kumari asida kobi ki anoba case lising tarama panthengnaki hauzik leba asida kobi ki active case lak ani lising kumari chama marfu tare leiri Thasi kumari dik hogduna Sri Lanka ga sanagadaba G20 International amasung test yagadaba Bharat ke sanarosing BCCI na lokthokre Rohit Sharma na Bharat ki team luchingani aduga Jasprit Bumrah na ma ki deputy oigini haina selection committee ki chairman Chetan Sharma na hairi Loshilakpata COVID-19 ni ngangsong naba vaccine kaptokpa face mask upa foot taruk lamna na leba kutsha amadi mai mitarutana na thamba haiba achamba thong singa singang na chatpinaba amukha na ningsing jeri aroiba da maroiba pau amukhana Manipur da tangkak ani thong na pangthoko deriba Rajya Vidhan Sabha mikhal gi vote khombige thabak kankalakle Pradhan Mantri Narendra Modi yauna rajniti dol gi luchingba kaya Manipur da laktuna vote khomgadori Tangkak amakatang da mikhal pangthok liba Punjab Vidhan Sabha amasung Uttar Pradesh Vidhan Sabha gi ahum suba tangkak ki mikhal gi vote hauzik thadanari amasung Madhya Pradesh ta Malayam da maming chalaba Khajuraho Dance Festival ngasidegi haukre